ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯟꯅꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ Manipuri part amata Wetlands Conservation and Management Rules 2017 gi makhada notified tawramdaba sina wetland kananaba changsiliba khongthangsing ase wahanthok lehendra haina Lok Sabha gi member Dr. Angupcha Bimol Ahuizamna nungnangba phongdorakli. KHPLXP ki misida chenabaseng cherak pigidabani haina JAC against the brutal killing of KHPLXP na takshilakli. Iramdam asi chawkhat maikaida puratnaba iraichak khudingmakna thabakta chilhau thidana iromdom lepchanaba hotnabagi matam oire haina mahut ke director ngangum utamna phongdokre. Amade Manipuri gi apunba saktam kaihandana thamba ngamgadaba ngasigi mirosing makung sombiba haibase aikoi khudingmakki thogang oiminase haina lai oiba panthona phongdorakli.